Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Mahausagi chanabi amasung harau tayambaga loinana Manipurda yausang kumai ngasidagi hauragani Karamsyam MLA na hairi mahiroi lupsing masing yamna laibagi mahutta amata oina punsinbana apunbagi saktam sagatpada chawna mating oigani amasung ngarang vote thadanakiba ahanba tangkaki mikhalda Asamda Sada humbudrani thoi dasmik ahum sinogi changda aduga Nongchu Banglada Chada Humbudra Mapan Dasmik Taret Mapan gi Changda vote thadanaki Leibagasida COVID-19 gi laizet amukhana sandorakleba asigi yenglaga seksin bawatpagi thawongsing tokpinaba haijari tangai fadaba sexual thawrangsing ngangna chatpaga loinana sahi nifu mangagi mathakta leiba mioi khudingmak sungsoi soidana vaccine kapthokpiu yumdagi hek chathokpada face mask upiu mi amagi marakta futaruk lamna leibiu maimit amadi khutsa toina hamdoktuna tarutana na thambiu hauzik mapungoiba pau Mahausagi chanabi amasung harau tayambaga loinana Manipurda yausang kumai ngasidagi hauragani kumai asiga mari leinana Rajyapal Dr. Nazma Heptullah amadi Mukhyamantri N. Biren Singh yauna luchingba kayana miyamda yaifa paujal piri mahaki paujelda Rajyapal na hai kumai asina nungsi chanaba khunaida amaga bhab tanaba amasung punna amata oina santigi lambida changsinbada hena mapangal kankhat halagani Mukhyamantri Nongthombam Biren Singh na mahaki paujelda hai kumai asi harau tayamna pangthokpaga loinana COVID-19 gi laichetagi aikhoi isabu ngakthoknaba chana kanglonsing mapungphana ngakpasu kawroidabani Manipur Building and Under Construction Worker Welfare Board ki chairperson Haikham Dingo MLA na mahaki paujelda hai yausang kumai harau tayamna pangthokpaga loinana rajya sida khundaminariba kanglup khudingma ki marakta hene nungsi chanapa porakpo oirasanu kumai asi pangthokpada COVID-19 dagi ngakthoknaba tangai fadaba chana kanglonsing ngangna chana wasak lominarasi hairi Hanagi Mantri Karamsyam MLA na hairi mahiroi lupsing masing yamna leibagi mahutta oina amatta oina punsinbana apunbagi saktam sagatpada chawna mating oigani Imphal gi mapal kangjaibungda Kanglaipak Students Association KSA na sinduna ngarangdagi haukiba Tara Suba Mega Sports Festival hogdopagi thauramda Athoiba mitung oikiba Sirisham na hai magi furuki oiba mahiroi lupsing masing yamna thorokpa sigi mahutta kanagumba amatagi thawinsin yaudana apumda lup amakhaktamak leibana aikhoigi tunglam chata hena yaifabu oigani mangna hai Golden Triangle da drug sungi haina hainarambadagi haujikti Manipur dasu drug sungpham kaya lona linkhanarappadagi aikhoigi naharol singi tungi laibak hena kiningai oiba thak amada lakli Haurokliba naharol singbu nisagi ipaktagi kannaba amade yausang kumaibu sana khonabagi festival onthoknaba ihaugi saruk ama oina rajyagi thakta Kanglai Mega Sports Festival pangthokpa asi yamna pukning thoganingai ni mahiroi oiringaida afaba kaya tamsinduna Khunai gidamak afaba thabak tawbagi hainabi leinaba Sirisham appeal tawki COVID-19 gi matangda Sirisham hai atopa rajya kayada COVID-19 gi second wave laktuna anaba migi masing leptana hengalakli asiguba phibam asigi yenglaga Manipur dasu hena cheksin badarkar oiriba matamasida irai laithoknaduna marks phabo uptaba marks upami bu hena ki bami oina lana launabagum tawriba asi achumba nate maramaduna miyamna laichet astagi ngakthoknaba tangai padaba sexual thawrangsing ngakna chatminasi haina Sirisham appeal tawri Rajyagi Mantri Mandol gi ngarang Imphal da pangthokiba mifamna Autonomous District Council mikhal pangthoknaba ayaba pikre Anokba jila sing Kamjong Tengnopal Fairjol amasung None yauna mikhal asi pangthoknaba darkar leiba thabak sing paikhanaba mifamaduna warep lawki mifamaduna Jenims ki campus ta DVFO mode ki makhada State of the Art Multi-Speciality Cancer Institute ama linkhatnabasu ayaba pikhi Manipur da ngarang mioi chatrenifu manga test tobugi manungda mioi ahum no COVID-19 positive oiba thengnare masi tharaga apunba positive case ki masing lising kunmapan chahum humbuta taruk sure Rajyagi COVID-19 command control room da ngarang numidang wairam thokiba cherol amada hai haukiba pungkun marida Imphal East Bishnupur amasung Senapati da COVID ki anoba case amamam thengnaki haiba matam asigi manungda COVID positive oiba mioi amata sikibagi paulaite mioi manga naba phaduna discharge tawkibaga loinana naba phakiba migi masing lising kunipan samapon nifu mari sure naba parakpugi changzada marfudra nipan dasmik manga anini hauzik active case yankhay nipan lairi
All Manipur Students Union MSUGI lisingani kunmathoi lisingani kulumdoi phawbugi nauna thau pugadaba sing khalle haubizam salamba maitayna President Thongam Bikramjitna Secretary General amasung Pebam Jitna Finance Secretary oiragani handakta pangthokiba mahiroi loop asigi nifu taruk suba general election na miyoi ani yauna tongan ba phamsing puba punna miyoi tara lamba yauduna kakhibani प्रधानमंत्री नरेंद्र मोदी की थागी उन संदोक पर रेडियो प्रोग्राम मन की बात ngasi yu pung 13 de sandokani thoramasi akashwani imphal na su kangla amadi sangai channel animakta sandok tahan gani प्रधानमंत्री na wangang ba hek loibaga madugi manipuri wahan tok sandokani masi numidang pung 9 da su amhona sandokani akashwani churachandpur LRS da su sandokani dialect sing mar paite kabui thadau mau musung tangkul londana hayeng ningthokaba nimite sandokani tabiriba pawasi akashwani imphal dagini Assam masung nongchu Bangla Bidhan Sabagi ahanba tangka ki mikhal gi bot ngarang santi oina pangthokare Assam da sada humbudrani thoi dasmik ahum sinogi sangda aduga nongchu Bangla da sada humbudra mapan dasmik tariat mapan gi sangda bot thadanaki Rajyani makta mikhal ga mari lenyana pamdaba thokdok sing thokchibagi paulaite Assam gi chief electoral officer Nitin Khare na pawmishing da hai mikhal adu mapung oina yengmada santi oina pangthokki akhoi gi Kolkata pawmi na hai nongchu Bangla da tangka asigi vote thadanaki ba polling station khudimakta VVPAT amadi EVM machine sing sizinaduna mikhal gi thabak thorum sing hena mapung mapan manung mapan phauna uba ngamnaba mawongda mikhal pangthokki tangka gasida Assam gi jila 12 gi Bidhan Sabha Kendra nifu taret amasung nongchu Bangla gi jila 5 gi seat 30 gi mikhal gi bot thadanaki thodok macha masu khara natana mikhal adu punna yengmada santi oina pangthokki Imphal ngasi phongba pauche singi maroiba pausingi damak hauzik Ngangom Kiran leire Kiran Thagachari Suni Imphal ngasi phongo pause singda maroina phongnariba paw khara panba tarbadi yauksang kumaida covid tagi saksina naba mukhyamantri na phongdokiba wafam state cabinet na ADC mikhal gi ayaba pikiba masung minister Henry gi matang na congress na phongdokiba wafam singa sini haibatai narol gi thodangda covid tagi ngakthoknaba yauksang thabal songba lila drama isaina singba pangthok piganu missing yamjataba manipuri convenasi haiba chief minister gi wafam na ahan headline tawri Kaksin gi lanai bank amadagi lupa lakh 13 lakh haiba pawmusu pawsi asigani suba headline tawri hoyal lan fawda yauksang thabal thingningduna thingbanate isa thengnaba thoram yarbi makai pangthok piganu haiba CM gi wafamna ahan headline tawri nawna semki ba district mari yauna ADC mikal pangthoknaba cabinet na lemna kre haiba pawnu pawsi asigani suba headline tawri Sanga Express Manipuri da cabinet na ADC mikal gi ayaba pikre haina ahan headline tawri governor da piba mathau tawdre haiba MPCC gi wafam amasu pawsi asigani suba headline tawri pongna phamda Myanmar military na ngarang mi marputra humdoi hatkre haiba pawna ahan headline tawri irai bakta state cabinet na ADC gi mikhal pangthokna warep laukre miyam gi yaifana bu yauksangi thabul thingmani haiba chief minister gi wafam na headline tawri Isel Express ta Henry minister oiri natrag oidre haibasi Manipur gi governor CM chief secretary na miyam da sengdokhom thoi haiba congress gi wafam na headline tawduna phongli Imphal Free Press ta Dr. K. Rajogi case ki matang da court ki directive indabagi damak high court na state government ta so cause notice speak haiba pawna ahan headline tawri People's Chronicle da Okram Henry gi matang da mayek seng wafam phongdok na ba MPCC na dabi tawri haiba pawna headline tawri Morning Bell da yauksang kumai pangthok pada COVID-19 dagi ngakthok na ba daita khangom misak amamam oibiu haiba chief minister gi wafam na ahan lamai da phongli Sangai Express English ta cabinet na jila tara da ADC mikul pangthok na ba ayawa pikre haina ahan headline tawri Manipur Mail da yauksang kumai SOP ngakna pangthok piu haiba chief minister gi wafam na ahan headline tawri Sana lebakta covid ki kanglon ngakna yauksang kumai da miyam na saruk yamina si haiba chief minister gi wafam na ahan headline tawri Suni Thagachari Kiran Lushilakpada COVID-19 dagi ngakthoknaba face mask uppa futtaruk lamna na leiba khutsa amadi mai mit tarutana na thamba haiba achamba thawung ahumasi ngangna chatpinaba amuk hana ningsingjari aroibada maroiba paw amuk mausagi chanabi masung harau tayambaga loinana Manipurda yausang kumai ngasidagi hauragani Karamsyam MLA na hairi mahiroi lupsing masing yamna leibagi mahutta amata oina punsinbana apunbagi saktam sagatpada chawna mating oigani amasung ngarang vote thadanakiba ahanba tangkaki mikhalda Assamda sada humbudrani thoi dasmik ahum sinogi changda aduga nongju Banglada chada humbudra mapan dasmik taret mapan gi changda vote thadanaki